Kabaw Valley Asi Iningthou Marjit na Burma Da Pithoklambani haina MPCC ki Chief Spokesperson Hareshwar Goshwami na Rajya Sabha ki Member Ningthou Sanajaoba Leishamba na phongdokkhiba wapham adugi paokhum oina pikhre ngarang Parliament mifamgi 0 hour da MP Ningthou Sanajaoba Leishamba na Kabaw Valley Asi Jawaharlal Nehru Pithoklambani haina phongdokkhiba wapham adu sengdok latuna se Congress Bhavan da pangthokpa paoki mifam amada wapham ase mahakna phongdokkhibani MPCC ki makok thongpa official kya yauna pangthokhiba paogi mifam aduda Hareshwar Goshwami na hai MP Ningthou Sanajaoba Leishamba na kumja lising amaga chamapan yankai humdoi gi March tang ahumda matam adugi Prime Minister Jawaharlal Nehru na Kabaw Valley asi Burma Da Pithoki haina phongdokkhiba wafam adu yumfam yaudabani hairiba matam asidadi Jawaharlal Nehru Manipur da lakhide Manipur da Nehru na laklambadi ahanbada kumja lising amaga chamapan yankai ni thoige October tang kolomdoi dani aduga ani subo ina lakhibana kumja lising amaga chamapan yankai humdoi gi March tang kunipan dani karamba source dagi kumja lising amaga chamapan yankai humdoi gi March ahumda Nehru Manipur da laklami hairibano karigumba kumja lising amaga chamapan yankai humdoi gi March thada Nehru na Manipur da lakhi hairagadi madugi mari leina ba document miyam da khanghangadabani haina mahakna phongdokhi Kabaw Valley Burma Da Pithoklambani misakti kumja lising amaga chanipan tarahumdoi dagi lising amaga chanipan taramapan fauba Manipur da pankhiba Ningthou Marjit nani haina palladuna mahakna makhata na hai Ningthou Marjit na Burma da chatlaga Burma gi Ningthou da mahak Manipur gi Ningthou oina sak khangbiu Kabaw Valley asi pithok charage haiduna pikhibani wafam asi RB Pemberton gi Eastern Frontier of India da mayek sengna yauba wafam ne Chaitharol kumbaba da su Iningthou Gambhir Singh gi matamda Kabaw Valley asi Burma da chahi khudingi sel piraga sandokpada yare haibagi wafam yaure Jawaharlal Nehru na pirami hariba Kabaw Valley asi tasengbadi kumja lising amaga chanipan kuntra marida pibani hariba matam asidadi Jawaharlal Nehru poktre Kabaw Valley ki compensation asi Burma na Manipur da pibani haina MP Ningthou Sanajaoba Leishamba na Parliament da thamkiba wafam adu aranbani Kabaw Valley ki matang da Burma na Manipur da compensation pibagi wafam laikhide kumja lising amaga chanipan kuntra marigi January tang mapanda agreement regarding Kabaw Valley asi tokraba matung Kabaw Valley asi Burma Da Pithoklambani numit asida Maharaj Gambhir Singh su nongakhe madugi matung kumja lising amaga chanipan kuntra marigi January tang kun mangada agreement regarding compensation of Kabaw Valley se khutiek pinakhe National Archive of India dagi loba document amada British government sika chamanga Manipur gi ningthouda Kabaw Valley gi damak pigadabani haiba wafam yauri amaromda kumja lising amaga chanipan kun tarukta khutiek pinakhiba Treaty of Yandabu ase Jawaharlal Nehru na thawai khidi haina MP Ningthou Sanajaoba na Parliament da thamkhi Treaty of Yandabu da Kabaw Valley ki wafam amata yaude karigumba yarom labadi madu lamdam asigi miyam da khanghangadabani mahakna thamliba wafam asi National Archive of India amasung atai documents singdagi loba source ni hainasu Hareshwar Goshwami na phongdokhi nakal amaromda Manipur asi kumja lising amaga chamapan nifumapan da India da merge tokhibani aduga Jawaharlal Nehru na Kabaw Valley Burma Da Pithoklambani hairiba asina kumja lising amaga chamapan yankai humdoi dani Manipur na India da merge tokhiba matamda Kabaw Valley yaukhibra natraga yaukhidabra haibasi akhang ahi singka tanaba jumgani Manipur gi hausi poriba aruba tanja asida MP Ningthou Sanajaoba Leishamba na Kabaw Valley gi wafam asi Parliament nongna puthorakpagi maram karino haibasi khangningi Manipur da hausi issue kya ma thairi madu pumna makna thairamnaka Kabaw Valley gi wafam puthorakliba asigi marumda kari karamba aronba agenda leibaki haibasi wahang ama oina thorakli hainasu Hareshwar Goshwami na makhatana phongdokhi Pandit Nehru na Kabaw Valley gift pithoki hai Pandit Nehru natti gift pithoi hidi Manipur gi mahakidi personal oigadra in haibuwa si soisunga piu mapa mapu oriba Marjit Ningthou na Manipur da 1813 dagina 1819 bokta pan giba Marjit Ningthou na Brahma da chalakanda Brahma gi Ningthou da Manipur yonthoba ne yonthoba in the sense kari hai to renounce all claim on the Kabaw Valley and to acknowledge his dependence on the Brahma king ai dana masi koina Eastern Frontier of India da RB Pemberton gi da dum jaw pon
ꯃꯥꯒꯤ ꯂꯣꯏꯅꯃꯛ ꯀꯕꯣ ꯕꯦꯂꯤꯗ ꯂꯩꯔꯤꯕ ꯀ꯭ꯂꯦꯝꯁꯤ ꯔꯤꯅꯥꯎꯟꯁ ꯇꯧꯖꯔꯒꯦ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯃꯇꯦꯡ ꯄꯤꯕꯤꯌꯨ ꯃꯍꯥꯛꯄꯨ ꯅꯤꯡꯊꯧꯅꯦꯅ ꯃꯅꯤꯄꯨꯔꯒꯤ ꯈꯪꯕꯤꯌꯨ ꯑꯣꯏꯗꯅ ꯃꯥꯅ ꯍꯥꯏꯔꯨꯕꯅꯦꯕ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯃꯤꯉꯣꯟꯗ ꯕ꯭ꯂꯦꯝ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯔꯝꯕꯅꯣ ꯀꯔꯤꯅꯣ ꯀꯅꯥꯅ ꯇꯧꯔꯝꯕꯅꯣ ꯍꯥꯏꯕꯁꯦ ꯍꯥꯟꯅ ꯌꯦꯡꯍꯟꯖꯅꯤꯡꯉꯤ ꯍꯥꯏꯕ ꯄꯣꯠꯇꯨꯃ ꯊꯝꯖꯒꯦ